Arunachal Pradesh ki Changlang district ta laiba AR gi kem amada la lobasing akan betek tawkhre AR tare Sokle July 10 2025 ta Indian Army na ulfai amasung PLA gi kem mari da drone attack chathakibagi laman khumlakpa oigadra Laibasigi Myanmar ga ngamkhai lonariba Northeast state singi manung da ama oriba Arunachal Pradesh ki Changlang district ki Manmau area gi manung chana laiba Headman village ta hangba Assam Rifles ki post company operating base COB amada lalolup singi apunba khutpu amana faba makhal gi khusu khulai sizinaduna chathara ki batak ta post asida laiba Assam Rifles ki personnel tare Sokle hairi agency ki pauna haibada thodo sing arang nongalamdai pungani ga makhai dagina ahum pawba gi marakta thokibani hairi aduga AR gi post asida attack tawrakhiba underground outfit sing adugi manungdagi hojik fawbada Nation Socialist Council of Nagaland Nscn KYA haina khangnaba faction amagi militant sing amasung Assangi United Liberation Front of Assam Ulfa Aigilan missing yawi haiba khangbangamne hairi adumoinama attack asida lalolup asida nataba makhoi ga chaminaba topa Northeast ki underground organization singilan missing yarom gadra haibadudi official oina confirm tawkhidri adumoina mak thongan bala lolup singi kedar singna faba makhal gi khusukulai paiduna laklaga nongan dringai mamagi amambagi khudong chaba lauraga personal masing yamna lairiba AR gi post asibu question duna akan metek chatharakibani hari attack asida yamdrabada Assam Rifles ki personnel tare sokhi makoi gi manungda fibam luna soklaba rifleman Harisran amasung Rahul Bora kauba personal aniri makha tana laying na bagi damang ngarang ayu pung 9 minute mari rom tarakpada Assamgi Jora chalaiba 5 Air Force Hospital da purakre hairi thodok thokfam da Assam Rifles yauna atopa security force sing ahenba personal sing changsin duna thiba humbagi thabak chathakre ahenba force sing na attack chatharamala loba sing na chatkibani haiba lambi sing bu koisilaga thiba humbaga loinana makhoi gi khongul likhi adu bula loba sing adu Arunachal Pradesh ki Changlang district asiga ngamkhai tainana lairiba Myanmar romda chansilamgani haibigi thajaba phongdongnaragli lalhobo sing asina khangauduna attack tawrakhibada post asida laiba Assam Rifles ki personal sing na sukhud handuna minute khara akan mamongna nomai kapna khi adubu lalhobo sing imai kaida so apan yaw bagi pau official oina phangmangam khidri panbaya badi chaliba sahi sigi July 10 thoge hingnongyai dagi hauraduna thangnaba numit ki ayu angan bapung mari fawba Myanmar ga Nagaland ga taina bangam khai paringa laiba ulfai amasung Manipur gi lalolop RPF ki lanmi sanglup oiriba PLA gi joint camp amada Indian Special Force na high-end drone chama yankhai hena sizinaduna lalolop asigi camp mari da kan metek chathabagi thodok laikhrabani attack aduda ulfai gi lower council gi chairman Lieutenant General Nayana som laikhidabani aduga lalolop asigi kedar kharana so panangkhibani Thododugi matang da RPF ki maike digi July 10 mari 2025 ta thorakhiba cherol amada ulfa aiga punna kem naiminakhiba PLA gi maike dadi aso apan amata yaude haina phongdorakhibani Pakistan Afghanistan pung nifunipan gi ceasefire tawbagi wafam yanakre ngamkhaida kan mamong da khuthokna bada mioi kaya sikraba matung da Pakistan amasung Afghanistan pung nifunipan gi oiba ceasefire lauthopagi wafam yanaba purakre Pakistan Foreign Office ki wafam amana hai ki ceasefire manung da nakalani warishana duna ingtapa fibam hanjilakna batharang na khutlagani Taliban khudum chaliba Afghanistan amasung Pakistan gi marakta khwaidagi kanba khuthokna khraba matung da nakalani ceasefire tawnabagi wafam yanaba purakhibani matam kaya gi mamangdagi Taliban government na Pakistan gi militant sing sawgatuna ngamkhai wangmadagi attack chathali haina Pakistan na maral sidun lakhibani wafam asina maram oiraga matam sangna ungkhana duna lakhraba matung da handak tangamkhai da kanba mong da khuthokna rakhibani haidi India na Brazil da Akash air defense system yonaba honari India amasung Brazil na makhoi gi defense cooperation hengar hannaba warif laukibagal loinana weapon systems amasung platform sing co development co production tawnabagi khudongchaba sing puthoknaba honakibaga India na yumsagisan meta Brazil da indigenous Akash air defense missile system yonaba wafam adu hodokre defense minister Rajnath Singh amasung laiba asida lakliba Brazil gi vice president Gerardo Algamin amasung defense minister Jose Monteiro Filgogi marakta unakhiba du da chathariba defense ka mari lainaba bilateral initiative sing gi khumang chausen ba adu punna thabak tawminana bagi maroiba hiram sing puthokpaga loinana review tawki India amasung Brazil na strategic partnership ama tawnai luchingba sing aduna joint exercise sing amasung training visit sing yauna military to military exchange sing da advanced defense cooperation da chap manaba firef sing chachil hanki kilometer kungamanga gi range da yekna bagi aircraft helicopter sing amasung drone sing intercept tawba ngamba ka system loinana pinaka multi launch rocket system amasung BrahMos supersonic cruise missile maru mapang oiba laibak sing maru oina Gulf Asian region sing da yonaba Indiana
ꯈꯨꯠ ꯂꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯅ ꯍꯥꯟꯅꯅ ꯐꯤꯂꯤꯄꯤꯟꯁꯇ ꯕ꯭ꯔꯍꯃꯣꯁ ꯀꯣꯁꯇꯦꯜ ꯕꯦꯇꯔꯤꯁꯤꯡ ꯑꯦꯛꯁꯄꯣꯔꯠ ꯇꯧꯈꯤꯕꯒ ꯑꯥꯔꯃꯦꯅꯤꯌꯥꯅ ꯑꯀꯥꯁ ꯄꯤꯅꯥꯀꯥ ꯑꯃꯁꯨꯡ 155mm ꯑꯥꯔꯇꯤꯂꯔꯤ ꯒꯟꯁꯤꯡꯒꯤꯗꯃꯛ ꯑꯍꯥꯟꯕ ꯐꯣꯔꯦꯟ ꯀꯁꯇꯃꯔ ꯑꯣꯏꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯑꯁꯤ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯕ ꯌꯥꯅꯤ ꯑꯃꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯑꯆꯧꯕ ꯂꯥꯟꯕꯨꯡ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ꯫ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯕ ꯌꯥꯅꯤ ꯑꯃꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯑꯆꯧꯕ ꯂꯥꯟꯕꯨꯡ ꯏꯟꯗꯤꯌꯥ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯒꯤ ꯋꯥ ꯇꯥꯗꯅ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯟꯗꯤꯌꯥꯅ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯇ꯭ꯔꯝꯞꯅ ꯔꯁꯤꯌꯥꯗꯒꯤ ꯏꯟꯗꯤꯌꯥꯅ ꯊꯥꯎ ꯂꯩ ꯍꯥꯏꯕꯒꯤ ꯃꯤꯡꯗ ꯈꯝ ꯊꯦꯡꯅ ꯁꯥꯎꯔꯗꯨꯅ ꯇꯦꯔꯤꯐ 100% ꯊꯝꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇ꯭ꯔꯝꯞꯀꯤ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯇ꯭ꯔꯝꯞꯀꯤ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ, ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯒꯗꯕ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯒꯅꯤ ꯑꯃꯗꯤ ꯇꯧꯗꯅꯁꯨ ꯂꯥꯛꯈꯤ ꯍꯥꯏꯅ ꯌꯥꯝꯅ ꯐꯖꯕ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥꯗꯒꯤ ꯏꯟꯗꯤꯌꯥꯅ ꯊꯥꯎ ꯂꯩꯕ ꯌꯥꯅꯤ ꯅꯠꯇ꯭ꯔꯒ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯂꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯔꯁꯤꯌꯥꯅ ꯑꯆꯧꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯔꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 60 ꯔꯣꯝꯗꯒꯤ ꯗꯤꯐꯦꯟꯁꯀꯤ ꯂꯝꯗ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯥꯛꯈꯤꯕ ꯃꯔꯨꯞ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯆꯥꯗ 60% ꯔꯣꯝꯗꯤ ꯔꯁꯤꯌꯥꯅ ꯁꯥꯕ ꯈꯨꯠꯂꯥꯏ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯔꯁꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯁꯥꯕꯒꯤ ꯊꯕꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ꯫ ꯔꯁꯤꯌꯥꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯃꯇꯝꯒ ꯆꯨꯅꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯐꯥꯏꯇꯔ ꯖꯦꯠ Su-57 ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯁꯤꯁꯇꯦꯝ, ꯑꯦꯗꯚꯥꯟꯁ ꯇꯦꯛꯅꯣꯂꯣꯖꯤꯅ ꯌꯣꯝꯂꯕ ꯔꯦꯗꯥꯔ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯤꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒ ꯄꯨꯟꯅ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯔꯁꯤꯌꯥꯒꯤ ꯑꯦꯝꯕꯦꯁꯦꯗꯔ ꯗꯦꯅꯤꯁ ꯑꯂꯤꯄꯣꯚꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯒꯥꯔꯤ ꯑꯃ ꯊꯣꯡꯗꯒꯤ ꯇꯥꯕꯗ ꯃꯍꯩꯔꯣꯏ 10 ꯁꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯕꯟꯗꯥꯔꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯂꯝꯕꯤꯗ ꯂꯩꯕ ꯑꯆꯧꯕ ꯀꯣꯡꯀꯨꯠꯁꯤꯡ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯀꯨꯜꯗꯒꯤ ꯃꯌꯨꯝꯗ ꯃꯍꯩꯔꯣꯏꯁꯤꯡ ꯊꯤꯜꯂꯛꯄ ꯒꯥꯔꯤ ꯊꯣꯡ ꯑꯃꯗꯒꯤ ꯇꯥꯕꯗ ꯃꯍꯩꯔꯣꯏ 10 ꯁꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯕꯟꯗꯥꯔꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯔꯦꯋꯥꯂꯥꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯁ꯭ꯀꯨꯜꯗꯒꯤ ꯀꯣꯡꯀꯨꯠꯅ ꯄꯤꯛ ꯊꯟꯕ ꯂꯝꯕꯤ ꯑꯃ ꯐꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯆꯧꯕ ꯀꯣꯡꯀꯨꯠꯁꯤꯡ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯑꯅꯦꯝꯕ ꯊꯣꯡ ꯑꯃꯗꯒꯤ ꯇꯥꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯁꯣꯛꯈꯤ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯚꯤꯖꯨꯑꯦꯜꯁꯤꯡꯅ ꯍꯦꯜꯊ ꯀꯦꯌꯔ ꯁ꯭ꯇꯥꯐꯅ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨꯗ ꯁꯣꯛꯂꯕ ꯅꯨꯄꯥꯃꯆꯥꯁꯤꯡ ꯑꯃꯁꯨꯡ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨ ꯂꯥꯌꯦꯡꯕ ꯎꯠꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯐꯠꯇꯕ ꯐꯤꯚꯝ ꯑꯗꯨ ꯎꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯒꯤꯗꯃꯛ ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯆꯩꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯃꯅꯨꯡꯗ ꯕꯟꯗꯥꯔꯥ ꯗꯤꯁꯇ꯭ꯔꯤꯛꯄꯨ ꯃꯁꯤꯒꯤ ꯄꯥꯠ 3,500 ꯔꯣꯝ ꯑꯗꯨꯒꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐ ꯂꯦꯛꯁ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯤꯚꯤꯛ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯆꯩꯕꯗ ꯃꯁꯤ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯏꯁꯤꯡꯅ ꯄꯤꯛ ꯊꯟꯕ ꯀꯣꯝꯁꯤꯡꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯐꯣꯇꯣꯒ꯭ꯔꯥꯐꯁꯤꯡ ꯊꯥꯒꯠꯂꯗꯨꯅ ꯂꯝꯕꯤꯁꯤꯡꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯕꯨ ꯄꯥꯠꯀꯤ ꯗꯤꯁꯇ꯭ꯔꯤꯛꯅꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯁ꯭ꯀꯤꯟ ꯀꯦꯟꯁꯔ ꯉꯧꯗꯣꯡ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ ꯔꯤꯁꯔꯆꯔ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥ ꯌꯥꯏꯕꯅ ꯍꯛꯆꯥꯡꯗ ꯚꯤꯇꯥꯃꯤꯟꯒꯤ ꯁꯔꯨꯛ ꯈꯔ ꯐꯪꯍꯟꯕ ꯉꯝꯂꯕꯁꯨ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯌꯩꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯦꯟꯗ꯭ꯔꯥꯗ ꯂꯩꯕ ꯗꯥꯛꯇꯔ ꯑꯒꯔꯋꯥꯜ ꯑꯥꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯐꯊꯥꯜꯃꯣꯅꯣꯂꯣꯖꯤꯁꯠ ꯗꯥꯛꯇꯔ ꯁꯛꯁꯤꯂꯥꯜ ꯋꯥꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯅꯤꯠ 15ꯗꯒꯤ 20 ꯐꯥꯎꯕ ꯅꯨꯡꯁꯥ ꯌꯥꯏꯕ ꯃꯇꯝꯗ ꯍꯛꯆꯥꯡꯅ ꯃꯊꯧ ꯇꯥꯕ ꯚꯤꯇꯥꯃꯤꯟ ꯗꯤꯒꯤ ꯁꯔꯨꯛ ꯐꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯥ ꯌꯩꯔꯕꯗꯤ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯗ ꯌꯥꯎꯕ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ ꯔꯦꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯤꯟ ꯀꯦꯟꯁꯔ ꯑꯣꯏꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯉꯧꯗꯣꯡ ꯊꯨꯡꯍꯜꯂꯛꯄ ꯌꯥꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯦꯀꯨꯂꯔ ꯗꯤꯖꯦꯅꯦꯔꯦꯁꯟ ꯑꯃꯗꯤ ꯑꯣꯇꯣ ꯏꯝꯃ꯭ꯌꯨꯟ ꯗꯤꯖꯤꯖ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ ꯔꯦ ꯃꯈꯜ 3 ꯁꯨꯏ ꯍꯥꯏꯔꯗꯨꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ꯫ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ A, ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ B ꯑꯃꯁꯨꯡ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ C ꯍꯥꯏꯅ ꯃꯈꯜ 3 ꯊꯣꯛꯅ ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ Cꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯣꯟ ꯂꯦꯌꯔꯅ ꯈꯟꯖꯤꯟꯗꯨꯅ ꯊꯝꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ ꯃꯈꯜ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏ ꯌꯧꯔꯛꯄ ꯉꯝꯗꯦ꯫ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ A ꯑꯃꯁꯨꯡ Bꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏ ꯌꯧꯔꯛꯄꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯒꯤ ꯎꯟꯁꯥ, ꯃꯤꯠ ꯑꯃꯁꯨꯡ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯗ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯉꯝꯃꯤ꯫ ꯗꯥꯛꯇꯔ ꯂꯜꯋꯥꯅꯤꯅ ꯍꯥꯏꯈꯤ, ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ ꯔꯦꯅ ꯁ꯭ꯀꯤꯟ ꯀꯦꯟꯁꯔ, ꯀꯦꯇꯔꯦꯛ, ꯑꯥꯏ ꯀꯦꯟꯁꯔ ꯑꯣꯏꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤꯠ ꯇꯥꯡꯍꯜꯂꯛꯄ ꯌꯥꯏ꯫ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯌꯥꯔꯤꯕꯃꯈꯩ ꯑꯜꯇ꯭ꯔꯥꯚꯥꯏꯑꯣꯂꯦꯠ ꯔꯦꯅ ꯌꯩꯍꯟꯗꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯑꯃꯦꯔꯤꯀꯥꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯐ ꯄꯦꯗꯤꯌꯥꯇ꯭ꯔꯤꯛꯁꯀꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯃꯇꯨꯡ ꯏꯟꯅ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯌꯩꯍꯟꯕꯒꯤ ꯃꯍꯨꯠꯇ ꯚꯤꯇꯥꯃꯤꯟ ꯗꯤ ꯁꯞꯄ꯭ꯂꯤꯃꯦꯟꯠ ꯆꯥꯗꯨꯅ ꯁꯔꯨꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯊꯥ 6 ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯤ ꯌꯥꯔꯤꯕꯃꯈꯩ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯗ ꯄꯨꯊꯣꯛꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯕꯛ ꯁꯨꯔꯤꯕ ꯑꯃꯁꯨꯡ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ꯫ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯌꯩꯔꯕꯗꯤ ꯃꯤꯠ ꯁꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯉꯧꯗꯣꯡ ꯊꯨꯡꯍꯜꯂꯛꯄ ꯌꯥꯕꯒꯤ ꯔꯤꯁꯛ
ꯋꯥꯡꯅ ꯂꯩ꯫ ꯀꯅꯥꯒꯨꯝꯕꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯁꯟꯒ꯭ꯂꯥꯁ ꯑꯃꯁꯨꯡ ꯇꯨꯄꯤ ꯑꯐꯟꯕ ꯎꯞꯇꯨꯅ ꯃꯤꯠ ꯑꯃꯁꯨꯡ ꯃꯥꯏꯗ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯍꯛꯊꯦꯡꯅꯅ ꯌꯩꯍꯟꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯂꯧꯈꯠꯄ ꯌꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕ ꯂꯩꯔꯕꯗꯤ ꯃꯤꯅꯤꯠ 30 ꯋꯥꯠꯂꯤꯉꯩꯗ ꯑꯐꯕ ꯃꯈꯜꯒꯤ ꯁꯟꯁꯀ꯭ꯔꯤꯟ ꯂꯣꯁꯟ ꯇꯩꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯍꯛꯆꯥꯡꯗ ꯌꯩꯍꯟꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯀꯥꯂꯦꯟ ꯊꯥ ꯑꯣꯏꯔꯕꯁꯨ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯨꯞꯄ ꯐꯤꯔꯣꯜ ꯁꯦꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯀꯅꯥꯒꯨꯝꯕꯅ ꯅꯣꯡꯃ ꯍꯥꯏꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯄꯗ ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯗꯕ ꯌꯥꯎꯏ꯫ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅ ꯂꯩꯆꯤꯟ ꯐꯥꯎꯔꯒ ꯍꯛꯆꯥꯡꯗ ꯌꯩꯕ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯜꯂꯛꯏ ꯍꯥꯏꯅ ꯔꯤꯁꯔꯆꯔ ꯇꯤꯝ ꯑꯃꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯂꯦ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯉꯥꯒꯤ ꯃꯦꯂꯥꯗ ꯌꯣꯟꯒꯗꯕ ꯉꯥꯒꯤ ꯃꯃꯜ ꯐꯤꯁꯔꯤꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯦꯞꯈ꯭ꯔꯦ꯫ ꯉꯥ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯨꯊꯣꯛꯄꯗ ꯄꯤꯕ ꯁꯦꯜꯒꯤ ꯃꯅꯥ ꯂꯥꯈ 2 ꯌꯧꯍꯟꯈ꯭ꯔꯦ꯫ ꯌꯦꯜꯍꯧ ꯉꯥ ꯃꯈꯜ ꯀꯌꯥꯁꯨ ꯉꯥꯒꯤ ꯃꯦꯂꯥꯗ ꯄꯨꯊꯣꯛꯀꯗꯧꯔꯤ꯫ ꯃꯤꯇꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯐꯤꯁꯔꯤꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯕ ꯐꯤꯁ ꯐꯦꯌꯔ ꯀꯝ ꯐꯤꯁ ꯀ꯭ꯔꯣꯞ ꯀꯝꯄꯤꯇꯤꯁꯟꯗ ꯌꯣꯟꯒꯗꯕ ꯉꯥꯒꯤ ꯃꯃꯜ ꯉꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯉꯥꯃꯤ ꯀꯌꯥꯒ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯂꯕ ꯇꯨꯡꯗ ꯂꯦꯞꯈ꯭ꯔꯦ꯫ ꯑꯣꯛꯇꯣꯕꯔ 22ꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯕꯗ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯕ ꯉꯥꯒꯤ ꯃꯦꯂꯥ ꯑꯁꯤꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯈ꯭ꯔꯕꯁꯤꯡꯗ ꯄꯤꯒꯗꯕ ꯁꯦꯜꯒꯤ ꯃꯅꯥ ꯃꯃꯥꯡ ꯆꯍꯤꯁꯤꯡꯗꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯅ ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯉꯥ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ ꯇꯥꯕ ꯉꯥꯃꯤ ꯑꯗꯨꯗ ꯁꯦꯜꯒꯤ ꯃꯅꯥ ꯂꯨꯄꯥ ꯂꯥꯈ 2 ꯄꯤꯔꯒꯅꯤ꯫ ꯑꯅꯤꯁꯨꯕ ꯇꯥꯕꯗꯅ ꯂꯨꯄꯥ ꯂꯥꯈ 1.5 ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯇꯥꯕꯗꯅ ꯂꯨꯄꯥ ꯂꯥꯈ 1 ꯄꯤꯒꯅꯤ꯫ ꯌꯦꯜꯍꯧ ꯉꯥ ꯄꯨꯊꯣꯛꯄ ꯉꯥꯃꯤꯁꯤꯡꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯌꯦꯜꯍꯧ ꯉꯥ ꯄꯨꯊꯣꯛꯄ ꯉꯥꯃꯤꯗ ꯂꯨꯄꯥ 50,000, ꯀꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯖ 10 ꯈꯟꯒꯠꯂꯒ ꯂꯨꯄꯥ 10,000 ꯑꯃꯁꯨꯡ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤꯉꯥ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯑꯣꯐꯤꯁꯔꯁꯤꯡꯗ ꯄꯤꯕ ꯁꯦꯜꯒꯤ ꯃꯅꯥꯁꯨ ꯂꯨꯄꯥ 50,000 ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯐꯤꯁꯔꯤꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯇꯤ ꯐꯨꯂꯦꯟ ꯃꯩꯇꯩꯅ ꯄꯥꯎꯆꯦꯁꯤꯗ ꯍꯥꯏ ꯃꯤꯌꯥꯝꯅ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯉꯥꯒꯤ ꯃꯃꯜꯗ ꯃꯃꯥꯡ ꯆꯍꯤꯁꯤꯡꯒ ꯊꯣꯏꯅ ꯑꯍꯣꯡꯕ ꯂꯩꯍꯟꯗ꯭ꯔꯦ꯫ ꯀꯦꯖꯤ 2ꯒꯤ ꯃꯈꯥꯗ ꯂꯨꯝꯕ ꯀꯠꯂꯥꯒꯤ ꯃꯃꯜꯅ ꯂꯨꯄꯥ 190, ꯀꯦꯖꯤ 2ꯒꯤꯃꯊꯛꯇ ꯂꯨꯝꯕ ꯀꯠꯂꯥꯒꯤ ꯃꯃꯜꯅ ꯀꯦꯖꯤꯗ ꯂꯨꯄꯥ 100 ꯑꯃꯁꯨꯡ ꯀꯦꯖꯤ 5ꯒꯤ ꯃꯊꯛꯇ ꯂꯨꯝꯕ ꯀꯠꯂꯥꯒꯤ ꯃꯃꯜꯅ ꯀꯦꯖꯤꯗ ꯂꯨꯄꯥ 100ꯗ ꯌꯣꯟꯒꯅꯤ꯫ ꯀꯦꯖꯤ 1ꯒꯤ ꯃꯈꯥꯗ ꯂꯨꯝꯕ ꯔꯧ ꯑꯃꯁꯨꯡ ꯃꯤꯔꯒꯜꯒꯤ ꯃꯃꯜꯅ ꯂꯨꯄꯥ 150, ꯀꯦꯖꯤ 1ꯒꯤ ꯃꯊꯛꯇ ꯂꯨꯝꯕ ꯔꯧ ꯑꯃꯁꯨꯡ ꯃꯤꯔꯒꯜꯒꯤ ꯃꯃꯜꯅ ꯀꯦꯖꯤꯗ ꯂꯨꯄꯥ 100 ꯑꯃꯁꯨꯡ ꯀꯦꯖꯤ 2ꯒꯤ ꯃꯊꯛꯇ ꯂꯨꯝꯕ ꯔꯧ ꯑꯃꯁꯨꯡ ꯃꯤꯔꯒꯜꯒꯤ ꯃꯃꯜꯅ ꯀꯦꯖꯤꯗ ꯂꯨꯄꯥ 150ꯗ ꯌꯣꯟꯒꯅꯤ꯫ ꯀꯦꯖꯤ 1ꯒꯤ ꯃꯈꯥꯗ ꯂꯨꯝꯕ ꯀꯃꯟ ꯀꯥꯐ ꯂꯨꯄꯥ 120, ꯀꯦꯖꯤ 1ꯒꯤ ꯃꯊꯛꯇ ꯂꯨꯝꯕꯁꯤꯡꯅ ꯀꯦꯖꯤꯗ ꯂꯨꯄꯥ 150 ꯑꯃꯁꯨꯡ ꯀꯦꯖꯤ 2ꯒꯤ ꯃꯊꯛꯇ ꯂꯨꯝꯕꯁꯤꯡꯒꯤ ꯃꯃꯜꯅ ꯀꯦꯖꯤꯗ ꯂꯨꯄꯥ 100ꯗ ꯌꯣꯟꯒꯅꯤ꯫ ꯒ꯭ꯔꯥꯁ ꯀꯥꯐꯀꯤ ꯑꯣꯏꯅ ꯀꯦꯖꯤ 2ꯒꯤ ꯃꯈꯥꯗ ꯂꯨꯝꯕ ꯉꯥꯅ ꯀꯦꯖꯤꯗ ꯂꯨꯄꯥ 190, ꯀꯦꯖꯤ 2ꯒꯤ ꯃꯊꯛꯇ ꯂꯨꯝꯕ ꯉꯥꯁꯤꯡꯅ ꯀꯦꯖꯤꯗ ꯂꯨꯄꯥ 150, ꯀꯦꯖꯤ 5ꯒꯤ ꯃꯊꯛꯇ ꯂꯨꯝꯕꯁꯤꯡꯅ ꯀꯦꯖꯤꯗ ꯂꯨꯄꯥ 130 ꯑꯃꯁꯨꯡ ꯀꯦꯖꯤ 8ꯒꯤ ꯃꯊꯛꯇ ꯂꯨꯝꯕꯁꯤꯡꯅ ꯀꯦꯖꯤꯗ ꯂꯨꯄꯥ 100ꯗ yongani. Silver calfna kg ahungi makhada lumbasingna lupa 120, kg ahungi mathakta lumbasingna kg da lupa 190, pengba khawak gram chahungi makhada lumbasingna lupa 150, gram chahungi mathakta lumbasingna lupa 150, ngaton kg amada 130, ngahai kg amagi mathakta lumbadana kg da lupa 110, kg ahungi mathakina kg da lupa 100, ukabi kg da lupa 150, porong kg da 100, tunghanbi kg da lupa 100, sareng kg amafa bada lumbana lupa 1,100 amagi mathakta lumbasingna kg da lupa 1,100 amasung kg anigi mathakta lumbasingna lupa 1,150 da yongani, ngakrana kg amada lupa 1,500 pigani.